DSP side. Police department sila iba complaint bayam si. Nupi angang kana chinaba. Amadi mihat mipung itabok si. Karama kay nemta karaga. Hojik yamna burning issue ori si. Geng kangbu karana. Migi mayumda. Amadi office ta sanglaga. Achauba huge amount ama demand toksinba. PU yadragana bomb lang sinba. Nongmay kapsinba. Adudagi mi thawai pawlo. Asiguma mayam si police department sina kangsin usinadra leire haibagi wakhalama miyam da tatna phaw phaw. Sir. Gun culture gi hatraba hainabi sina. Saukhat lambida yam thintal. Mani sir. Aikoina lamdam sigi law and order nga ko ngaktragadi police department sida hena mai khunabagi machak oirakani. Maramaduna yamna athuba matamda district da leiriba officer sing tagi oiba mifam ama DSP sahib na athuba matamda sinanaba thawang taw. Funny sir. I sinjara Nausa. Kari tanan seba. Yamba. Akhone silamba thabak torom amata yamana pakatri kaigino. Masidi aina ngamana tene. Chief engineer to ro thabak ni. Chief engineer da tasin biri si kaigino. Tamona khoi favor da thabak tok dabdi soi ba natro. Bunga. Ai mamangda nakhoi gi favor da thabak yam tawre. Adubu handaki sidi aina ngambana ti haredana. Work program amagi de kon thada bai base. Contractor mayam ama. Amana minister gini hai. Amana email gini hai. Nati. Sida bu kaino koin tok doi thabak sibo. Thabak bai metri thabak biro kaino. Matamdi bu che cheng sa ga dorge. Lebak si loina mahalagi si. Nang thon lebak kan manam tra. Ha. Ai gum kaya na lebak si kan gadori bani ne. Loira. Lebak se moi loire. Jang chashi. Masimag yamai ka kadore. Nang khoina ka dorge. Bunga. Chalo. Nang ngambra. Aina khangan ba ngambra do. Yeng tare dana. Loire. Lani. Pare. Oi. Lengon. Kanjiro. Lengon. Nang Thora. Haina gi bam tam soirabdi. Nang afa boiroi. Napana sang asim mafam sidagi hingnahan gani ni khanba. Yamba, mathang phaba dadi akoi DSP sar gi madam dona far sina.